tau yaro nga nongmam su isai amakak yamba Swami Kumar gi nungsiba heman khiduna haiba isai da sakhiba matau tamlaga sakhiba isal aduni ngasi su magi isai amakak miyam da khudol tamjage ayabad longjaraga isai si haujarage magi maming si Marcy kawi isal asigi maming mamang desu haijage duni mag si blind ni magi aseng mayumna Susampur dagini hauji hauji larisna kong bada laibani aduga isai tamisina Kaksing da tamba magi school blind school da haurasi Lan thokan,